Emerging history fact khara video sida ngakpadagi ngakpa true history fact khara tamjari masigi mangda adomna hana taram khiroi khalli adomna time fanglabadi video si complete yengbiyu ahan bada amuk phobu nokki dabi nupi macha 1907 da America gi New York City da lairamba theater Victoria Garden da nupi macha mayam da utkhi magi stage ming subar sui kawi magase amuk phobu nokki di theater gi producer aduna matamodugi $1,000 offer tauki yengbala ko mi singda subar sui ko binupi macha sibu nok han bangam labadi pi gani haiduna mi singna makhal mathel gi technique tauduna subar sui bu nok han na bo honaki adubu ngamkhidi actually subar sui gi mai gi problem am leirami masi laina makhalamani mak ase nok pa natraga leikhiba phibam adagi atope expression ama phaw tawbiati theater ki producer aduna masi khangami nupi macha asigi matengna theater duda mi chingsin bagi damak nok han bangam bagi offer ase thamkibani number 2 Mary ko bisamo 5 ton lumba Mary mingthon ba samu ama leirami mabu mardaras Mary haina su kawi masi Asian female samuni mabu circus company Spark ko ba amagi world famous show sing da perform tawhalli matang amada mabu senari banupa adugi makok ta net khaiduna bol gum thom kirami masi su kaisu leitaba wa amagi damakni masidagi public na samu asigi matakta saunaki laman khumdai aroi hainaki 1916 da America gi city Kingsford ta Mary ko bi lamsa nupi samu asibu achouba kreng amana thangatlaga mi lising ani gi magda phasi tawraga hatkhi number 3 Prince Randian nupa se 12 October 1971 da South Africa gi Guyana da pokpani magi real ming kanana su khangde adubu mi singna magi ming Pillow Man the Snake Man natraga human caterpillar kaina thonaki Randian tetra emilia syndrome ko balaina thongi maram asina makhong mukhut yaudana pokpa mutamda sumbal amagumni hek poklakpani mag ase hingbagi damak lambi da show perform torami mabi thabak haibabu chinna cigarette lokhalaga madubu chinna chamlaga thakpa amadi kalamna iba chingi matengna asina chingba utpani 1932 gi Freaks ko bo movie da magi role yaubani kanani yengluba law ko ngono number 4 Queen Joanna bu history da Joanna Maid haina su kawi maharani oiragasu mental disorder leirami mathong chadaba thabuk kya tauki magi husband gi ming Archduke of Austria Philip I masina siba matamdagi magi koki problem ase hauki bani queen asigi masini nupi haibase mawana punsi mairei chumi haibase thajagadabani nupi ne phawragi aponati mapur oiba sikhrabagi matungda Joanna na magi mongphamda nungti gi chatlaga phammi kharani matungda mapuroibagi asiba hakchang phoktok halaga magi roomda thamanki aduga hingliba husband amagum leiminaki matam sangna leimindaraba tung amuk magi room gi window nakta phumhanki magi wakhanda punna hingmenne si haiduna wasak nakraga karigi nangna hana chatkigini asira kaino number 5 angakpo photo 1985 ta Colombia da Nevado del Ruiz ko bo mai gi ching ama pokhai rakhi masidagi asaba laikhom lainang kapkhalakpadagi thangna waina mafamda achouba disaster oiki masida milising kurmanga henesi ki French photographer Frank Fournier ko ba amana chahi taram humthoite pharibi Omera Sanchez ki angako photo amalo rakhi nupi macha ase makoi kintakraba yum aduda nanduna lairambani Omera Sanchez hingna bayamna kana hona jarami numit humni gi matungda hyperthermia amadi gangrene gi maramna wana siki photo asina world gi number 1 photo oibaga loinana award su phanki Colombia gi rescue operation mata adubu mayamna noknaki Omera Sanchez ki photo amadi lairamba phibam gi video television da su utki number 6 1960 da pokibi Fanny Mills sarkas amagi actress oirami mabu the big foot girl haina su kawi Fanny Mills Roy ko ba anaba amathungki masigi maramna magi khong ani pongphat chawkhatki magi weight 90 kg oiki amasung khaibok ama khong tagi weight ni
mabu ina khunba businessman William Brown ko ba amana luhungki feni chatpangam lamde 32 years te siki adubu magi husband na mabu siba tam thadokidi nakhong chawre kai dore wife pu kaya rak singani sini laida mi aseng ba kaya. Number 7 John Bebar Kombli ko ba nupa asina magi employee ima kai ko bi amu buhat ki haiduna maral siki court ki bicarna mabu maral leire haiduna fasi ki cherak pi ki 23 February 1985 ta England gi jitar jam ko bu famsida fasi tawbagi damak mabu puki sigada ba second khara ta mangai rabani mangak ta thauri hapkhre mit khumkhre jallatna liver chingkhre adubu mana netli ba upak ado haitha khraga ma tadanu yankhigada bani adubu angak padi upak ase haithade masidagi upak ase amuk check tawraga hanna yali maudasu upak ase haitharamde asumna ahum lak tawki ahum lakmak upak ase haikide masidagi home secretary na masibu angak pagi mini haiduna magi sasti ase lifetime jail da leibada onthoki Matamaduda John Bebar Kombli na diyam na haijaba aina tawbanate aigi iral leite adubu tabi daba masina ni sigano tamlabadi side herise adom so adum ngai sibu tanja yaudrabadi kaigi mangda thamlabasu kai aduna chaning de masigi nupa se haina khangani mathangi video hayeng amuk hapcharake ngasigi video si yeng bibagi damak thaga chari like to bio loina na channel si subscribe to bio